फाउगी मरुइबा पाउ कोविड-19 मरी लेना चथरीबा लॉकडाउन मणिपुर याउन स्टेट क्या की चीफ मिनिस्टर ना सांगदोकपिनबा प्राइम मिनिस्टर दा तक्सिनख्रे लॉकडाउन की खुदोंचाबा लौदुना सखंगदबसिंगना महिरोइसंगदगी पोचै कया हुरानख्रे अमदी कोविड-19 गा मरी लेना लनाई मियोई अमदी लुप कयाना मतेंग पांगबा लेप्ट्री खुरुमजरी टाइम्स ऑफ मणिपुर की नुंगथिल के पाउमी यंग ताबिरबा सिंबु विद्यापति न ताराम ओक्चरी तमथिरबा लाइसेट कोविड-19 दगी ngaktoknanaba aikhoi punamakna jat bizat dharamagi kanglupke khenaba thamdana aikhoi punamakna aikhoi isa ge thodang adu punna lominasi amadi laingakna piriba distance ki satna kanglon asi aikhoi punamak ngakna chatminasi haina Times of Manipur gi maikai degi ahanbada thamjari hauzik mapungaiba pausing miyamda sandokna pizari COVID-19 laibak asida sandolaktanaba center na लौखलकपा खोंथांग ओइना अप्रैल की तांग 13 फाउबा चथगदबा कर्फ्यू अमदी लॉकडाउन स्टेट कयागी चीफ मिनिस्टर सिंगना सांगथनिंगबगी अपाम्बा फोंदोरकपदगी मखाताना सांगदोलकपा यारी स्टेट असिगे ओइनासु चीफ मिनिस्टर नोंथोंबम बिरेना स्टेट असिगे ओइना निमित 15 नि सांगथबिनबा प्राइम मिनिस्टर नरेंद्र मोदी दा तक्सिनख्रे हाइना थाजबा याबा पाउ अमना हाइरी मसीदा सुन्नतना उत्तर प्रदेश अमदी अतई स्टेट कयाना कोविड-19 के केस मसिंग हेनगलकपदगी सांगदोकपिनबा तक्सिलखिबनी पनबयाई हौखिबा पुंग कुनमरी दा लेबाक असिदा अनौबा कोविड-19 के केस 409 हेनगलखरे अमदी पुन्ना पॉजिटिव ओइबा केस लिसिंग मरिगा 430 मापन सुख्रे लेबाक असिगी ओइना सिखिबा मी मसिंगना 419 सुख्रबनी लेंगाक न मालेम की ओइना किनरिबा कोविड-19 असी मखाताना संदोलक्तनबा मतम कयागी ममांगदगी कर्फ्यू अमदी लॉकडाउन तौदुना लाक्लिबनी यूनियन मिनिस्टर प्रकाश जावड़ेकरना मखाताना कोविड-19 के कर्फ्यू अमदी लॉकडाउन असी सांगदोलकद्रा अमदी सांगदोकलोइद्रा हाइबदु मतंग चाना मियामगी याइफनबा लाउथोरकनी हाइरी कोविड-19 के लॉकडाउन मनुंगदा ताकयल खोंगबान दा लेबा ताकयल खोंगबान हाई स्कूल की पोचैसिंग मयाई काबा चिंजाक सिजिनबनी चिंगनबा सिंगना हुरानख्रे थौदोक थौफम दा देसाम की अखनबा टीम अमना हकथेंगना चत्तुना यंगसिनख्रे यंगसिनबा अदुदा माहिलोई संग अदुगी थोंगी सो फकाइरंबा ओजासिंग का पुमचाई चाइदुना लेबा अमदी फेंसिंग निंगथिना खादबना चिंगबसिंग लेरमखी अमदी मदुदा इराई लाइना चंगबा याबा मोंगदा लेरंबसिंग अदुसु मखोइना थेंगनरखी स्कूल असिगे चौकीदारसु लॉकडाउन लेबना महिलोई संग असिदा लेते सखंगदबसिंग अदुना चेंगबैग गैस सिलेंडर पुखम टेंकोट लेबोरेटरी इक्विपमेंट सिंग हुरानख्रे हाइरी हुरानबगी थौदोक असि हौखिबा तांग मंगादा थोखिबनी हाइरी तुंगदा लेकाइगी मियोसिंगना नुंगथिलगी मतमदा खंगलकपनी थौदोक असिदा चेनेबा मियोई खुदिंगमक लोगी मतुंग इना मतिक चाबा चैराक पीगदबनी मतुंगदा अमुक हन्ना थोक्तननबा लौखटफम थोकपा थबकसिंग लौखट पीगदबनी हाइना देसामगी माइकैदगी फोंदोरकली COVID-19 मरम ओइरकांदा मणिपुर पुंबा लॉकडाउन तौरगा अखोई स्कूल कॉलेजिंग थिंगे सैरासिदा दाइन खोंबा जूनियर हाई स्कूल की ओइनदी अखोई स्कूल असिगी थोंग थोंनांग फकाइरगा हाइरबी स्कूल मनुंगदा लेबा अखोई चेंग बैग सिंग गैस सिलेंडर सिंग लेबोरेटरी की इक्विपमेंट सिंग अदुग लोइना अखोई पुखम तेकोन सिंबा अखोई मियोई लेकाइ सिदगी नि हाइबा सिंगनबा मियोई अनिना अखोई हुरानगिबा मसी अखोई याम लाइबक थिबनी अखोई हाइरिबा स्कूल असी फकाइरगा अखोई पोसै हुरानगनी हाइदना हुरालिबा मियोइसिंग मसी अखोई गवर्नमेंट मरी लेनबा अथॉरिटी सिंगना मसी अथु मतमदा मसी मखोई मतिक साब सायाक पीबीगदबनी हाइदना गवर्नमेंट पुन यासाम सिंसिंजर
COVID-19 की लाइजत्तगी ngakthoknaba seksin thorang laukhatpa oina lockdown amni curfew laukthokduna miyamna yumdagi mapan thokpa yadabana maram oiduna FCI amadi FCS da thabak suzariba sinmi singda ipsana chana thaknaba potlam kya mateng pangkhre hojik FCS da thabak suriba sinmi humpunipan amadi FCI da thabak subana sinmi masingna yangkhaini ngasigi lengakna thabak suriba sinmi singi yenglaga government na order ama thokpiduna makhoi gi khudong chaba bibinaba ipsana lengaki pukning chingsilakli ngasigi pot sinabagi thoram adu ipsagi president Joy Chandra Konthaujamna luchingkhi ngasi malemda hojik thengnariba COVID-19 gi laina singna aikoi gi Manipur da su aikoi ngasi FCI amadi FCS da aikoi na laktuna aikoi yumdagi mapan thokpa yadaba curfew amadi lockdown na maram oiraga aikoi chana thaktabadi yadabanina chana thaknanaba ipsagi site gi alu amadi aikoi tilau thum amadi thau sing lamjaba kharadang aikoi labor sing da aikoi na pijabani masina mapung khabadi nati government gi site ju aikoi na piba yaba tawba yaba do aikoi government da su aikoi madu thamjage habdo masi yamda thamje Manipur ki Chief Minister N Birena Kayar Khanna laukraba su Deputy Chief Minister gi jaga amasu oiriba iroi sembada lairiba ward singda yum amada mi amakhak lairabadi cheng kg ani ngakpigani mari ani lairagana 6 kg ahum lairagana 8 kg mari lairagana 11 kg aduga taruk natraga taret lairagana 14 kg pigadabani haina hairakpadagi prajasingna nungaitaba phongdokre Atopa kendra da piriba asumna ward asida lairiba prajasing da su PBU michang mikhai naibagi thawong yaningde haiki Iroshemada yeliba amadi mi amada keji mari chamanaba khupida pidabase masigi yauna pendaba ama nungaitaba ama phongdokjabani ngasigi khoigi cheng yeliba 10/1 amadi 10/5 10/6 ki area da yeluse COVID-19 ga mari lainana Uripok kendra da chana thaknaba potlam sing wasilakpana maram oiraga araiba khara lat city nunglepam Syamananda Memorial Trust ki maikaidagi Uripok kendra da laiba yumthong sing da trust ki maikaidagi nunglepam Mahanandana miyamda angamba chana thaknaba potlam kya khusinakre Uripok poirei apunba loop Upal Rims Southgate da laiba club asina ngasi club asina konba mafam singda laiba miyoi singda thaknanaba ising yenthokre makhatana su walhoba mafam singda yenbagi thabak paikhatkani hairi Khagempali Idol Club na su sinduna COVID-19 ga mari lainana awaba taraba miyoi singi yenglaga club asgi fandagi chana thaknaba potlam kaya yenthokre ngasi club asina konba Khagempali pankha amadi panthak animaki yumthong puna chamaga kunromda potlam sing asi yenthokhi Yara mat Yairipok Municipal Council Ward Number Anigi Councillor Akoizam Romesh Singhana BYFY Divine Light Club amasung Thambalnu Memorial Development Club singa khushamnarga COVID-19 dagi ngakthoknana bagi wakhallonda hidak kapthokpaga loinana Ward Number Ani da leriba yumthong chamri ga yankhairom da nomagi sangdraba yadraba sana thaknaba potlam sing councillor gi maikai dagi yenthokre Amaromda Ward Development Committee Ward Number 2 amadi Yairipok Municipal Council gi maikai dagi su dustbin su yenthokhi BJP Kisan Morcha gi Vice President amadi Medical Cell gi Convener oiriba Dr. KSI Skala gi mityeng makhada Kartik and Lairik Foundation na Khundrakpam Kendra gi manungda laiba Waiton gi mafam singda laiba nomagi suraga chara taliba imong humdrarom khangatuna nomagi sangdraba yadraba potlam sing yanthokre Haraurau Tangkham Gram Panchayat ki Pradhan Laisangthem Kulachandra gi mityeng makhada ngasi panchayat asigi member singa khusamnaduna panchayat asina konba mafamda laiba yumthom singda sel gi mateng pangkhre Laisangthem Kulachandrana
tamthiraba laisat ama oiriba COVID-19 ngakthoknaba lengakna lauthokiba curfew amadi lockdown na maram oiraga miyamna wariba asi kharada oiraba su koknabage pandamda ngasigi khongthang asi lokhatpani panchayat asigi manungda leiba khunjasingda selgi mateng asi pangba loiraba matungda makhatana panchayat asigi oina relief fund ama hangdoklagani haiki Panchayat asigi harau tangkham GP panchayat asigi oina ngasi lockdown tawriba policy da mating oinanaba haidana harau tangkham GP gi member amadi pradhan punna asigi tanaraga mating pangba pot oina puthokpa piba ngamdragasu yumdong lising ahunga songa muk adumaina oibani adubu lamdam masta leiriba tungan ba section kaya dagi ngasisu chief minister's COVID-19 relief fund leptana mateng pangnarakli Bharat Vikas Parishad Manipur state na lupa lakh ama Union of Association of Manipur Writers na lupa lakh ama Manipur Lokayukta ki member Amaising Luikham na lupa lakh ama Manipur Chamber of Commerce and Industry na lupa lakh mari Wangjing Tentha Kendra ki MLA P Projan Singhana lupa lakh ama Beria Sekhar na lupa lakh ani amadi Manipur Rural Bank na lupa lakh amaga lising yangkhay nipan ga chahum marfudara mari donation pirakre hairi Masigi sumathakta tungan mo organization amadi lanai miyoi kaya amasu online gi kuthangda donation tawrakli Thamoi sengna mateng pangbirakpa gidamak chief minister gi maikai dagi thagatli haina chief minister gi secretariat dagi thadorakpa cherol amana fongdorakli Makhataba pau pizadringe da break amatang longminase Hidak oina amadi thau oina animak sizinaba yaraba sangbrai thau fangbiragani sangbrai pambidagi sungba organic oiraba amadi side effect leitraba thau asina hiram kayada kanaba piri nungsang laikoi haksang chikpa laihau apomba phuri samkenba tonsil na chingba kaya laingbada kanaba piri thau si thakpadi yade akupa moral gidama contact tobiu sangbrai thau kyamgai maning laikai contact number 9366949811 Kanghanjaba Lamjingba Hospital and Medical Research Institute Private Limited na Hauzik Oyiba Kudong Chadaba Kaya Sigi Yenglaga Miam Gidamak Hospital Asigi Maternity Ward Pung Kunmadi Hangduna Miam Gitogal Taujaragani Adumakpu Hospital Asigi Atopa Department Indi Service Lepchagani Hospital Asida Lakchangi Mamangda Makhada Pijariba Contact Number Asida Han Appointment Lobiu Amadi patient ka miyoi amadagi hena loina biraktanaba khanghanjari ba Lamjingba Hospital and Medical Research Institute Private Limited RIMS Southgate Kombirei Kaithel contact number 8258967890 Sangai Services Private Limited Yellow Mida Thabak Pirasi Thabak ta Chilhau Thiroisi Adom na mayok nariba awaba sing adu kokhan nabagidamak leijare Sangai Services Private Limited Yumgi mi yamna leijade haibagi awaba lebiganu Yumgi darkar oiba thabak thoram sing tawbinaba sinmi nekpage khudong chaba phongbigani Manipur da ahan bo oina yamna hongna amadi yamna laina phone call amakhakna darkar oiba sinmi nekpa yabagi khudong chaba pijariba Sangai Services Private Limited ne pung kharagi amadi nongmagi waibagi khudong chaba su pijariba service singdi any type of construction driver and home tutor available, housekeeping and house cleaning, pest control, catering service, electrician, carpenter, plumber, electronic repairing, haibadi, fridge, AC, water purifier asina chingbasing semjari, amadi, any type of labors available. Akupamoral gidama contact tobiu, Sangai Services Private Limited, Uripok Torang Mamlekai, Manipur 795001. Aikogi contact number 7005071707 natraga 7005112624. Aikogi email ID sangaiservices@gmail.com. Break matungna makhataba pau pizari COVID-19 na maram oiraga total lockdown manung asida sekmai kendra gi MLA Haikham Dingogi
Lanai senphamdagi kendra asida leiriba ward khudingmaktagi sotharaba imungsing khangatuna ngasisu sekmai mandal BJP na sinduna Kangla Tombigi ward number 16/1 Mandir 16/2 Haithikuwa 16/3 Santipur 16/4 Bijoynagar 16/5 Bazar Board amadi 16/6 Tisparigi sotharaba imungsing khangatuna chana thaknaba hawai thum acha thauna chingba yenthokre Yare. Thoubal district ki adakshya su oiriba Turel Ahanbi Ataukhong Jila Parisat ki member Hasina Begamna Pradhan member amadi rural areas public grievances cell ga khushamnaraga ngasi GP asina konba mafam singda hidak kapthokpaga loinana yumthong chatlaga chana thaknaba sing yenthokre chana thaknaba yenthokpa adugi saruk ama oina laisat asidagi ngakthoknanaba PHED Thoubal gi achauba tengbanga loinana hidak su kapthokhi loinana GP asina konba mafam singda street lamp kungamathoi su adaksya gi maikaidagi yungki BJP Manipur Pradesh ki Vice President retired IPS TS Basanta ki mityang makhada BJP Nambol Mandal gi COVID-19 combat team na sinduna COVID-19 ngakthokna naba potlam sing ngasi khusin nakre Mandal ki President S Brajamani Secretary A Jiten Nambol Municipal Council ki Chairperson CS Basanta amadi Social Worker James Kangujamna Lusingduna Nambol Police Station PHC Nambol MS Nambol Service Center da koina chatuna surgical mask hand sanitizer amadi COVID-19 ngakthoknaba mapau yawba jezai sing yenthokhi Lambida amadi ATM booth singda mask yaudana lakpa miyoi singdasu mask sing piki COVID-19 lockdown ga mari lainana Kumbi ward number 9 Lai Sandhong da laiba Yening Tentha ban Kumbi na anishuba tangka ki oina Kumbi Kendra amasung thanga kendra gi tongan ba khul singda laiba lairaba singi manungda khwaidagi hena lairaba khudong chadraba amadi yengsinbinaba kana laitraba ahal sing Haksangi Pibamda Mimanadraba Singi Imung Kunga Tarukta Imung Khudingda Chananaba Cheng Keji Yankhaigi Bek Amamam Amadi Lupa Lising Amamam Khudaki Tengbang Oina Yum da Chatuna Ngasisu Tengbang Kre Kamjong District ki Manung Sanba Somraida COVID-19 screening taunaba Paikhalakpa Thabak Sing STO Kasom Amasung EEPHED Kamjong District Laktuna Ngarang Yangsin Khongsat Ama Chatkre Yangsin Khongsat aduda STO amadi na Village Youth Secretary Ningaitel da PHC Kasom Khulengi Makhada Leiba PHC Singda Toilet Sing Sananaba Machak Ngarang Khusinnaram Le Hairi Assamda nauna COVID-19 gi positive oiba case ama thengnare Awang Nongpok State ki oina punna positive oiba mioi kuntra humdoi sure Assam gi Halakhandi district dagi mioi asi ngarang test tawbada positive oire khanglakhibani Mahak Saudi Arabia da chatluba mioi ni hairi Assam khaktagi oina hauzik phawbada COVID-19 gi positive oiba mioi kungani fan sukre Panbayai Assam gi positive oiba mioi ayamba Delhi gi Nazimuddin Markasta Saruk Yaruba ngaktani hairi Jiribam district asida COVID-19 dagi ngakthoknaba district administration Jiribam amadi Jiri police na laukhalakpa curfew amadi lockdown manungda miyamna yumda leiduna lengakna athingba thamliba asi ngaktuna chatpagi mami chauna tari ana ayaki oiba natana atai mising thoktabana maram oiraga Jiribam gi lambi sorok khuntaklan sikre Jiri police na sunumit khudingi publicity kaya su chatli mapandagi changlakpa gari sing Jiri police na fajana check tawduna thajeli Adubu essential commodity lauba lakpasing pulap laibagi mawong ama lairiba asi tawbitanaba police na kayarak laurabasu gyan tadabagi mawong amadi uri ngasi kasar silchargi borokhala dagi Jiribamda gas puduna lakpa Amir Koba driver asina phongdorakpada Jiribam lakpada Jiri police na check phajana tawrakhi amadi medical gi miyoi singna su check tawraga sanghan lakhi haina phongdorakhi
COVID-19 laina laichat asina maram oiraga India laingakna thamlakhiba lockdown na awaba kaya mayoknariba Technopol district ki Palel Aimol area da laiba khul mapal gi imung chahum yankhai rom da Manipur police da head constable oiba Aimol Kumbirai dagi CI Samnoichun Aimol na mahaki tha ahum gi salary na chanaba pot chai sing leiduna mateng pangkhre ngasi Aimol tampak ground da pangthokba chananaba pot chai tengbang piba aduda CI Samnaichun Aimol amadi mahaki imung manung sing su saruk yaki Manipur statehood phanglaba matungi ahanba Manipur legislative mikhalda Pachoi assembly constituency dagi lisingam samapan humjani thoi ingda vote ka khiba amasung assembly adugi speaker oi khiba amasung matungda Manipur gi matam sangna cabinet minister oirambata natana deputy chief minister gi pham phawba puram laba luchingba Dr. Laisangthem Chandramani Singhana manung matam chadana lekhidaba asida Communist Party of India Marxist Manipur State Committee na awaba phongdokpaga loinana lekhidrabagi imung manungi awaba dasu saruk yari haina secretary Khetrimayum Santana khutyak biduna cherol amana phongdorakli TOMTV na akhanana lakhucharakpa Your Voice adongi khonjelgi thauramgi khuthangda miyamdagi tongan bu wafam kaya phongdokpirakpa leptri karamba miyoi singna kari karamba wafam sing thambirakpage haibadu mayam puna amuktang taminase पांडगी बुचंग लक्त्रदे अखोइगी स्टेट मनुंग सिददी कैसु तौरोइदबनेबा को चथोक चसिन तौबसि स्टेट मनुंग दुम फंक्शन तौब याबनी अतै स्टेट अतैदगी सुंगचंग चंगलक्तरदी लॉकडाउन जे दुम हांगबसु यारबा जानेबा दु चंगलक्पसि तोक्तबसिने प्रॉब्लम सि मणिपुरदा लॉकडाउन थमलाइसि याम कुइरे दुबो मपांडगी चंगलक्पसिदी तोक्तरे ngaraंगी डेट अप्रैल डेट 6 दा चोचानपुरगी नुपी मचा संग अदुदु डेट 6 दा यौरा ए सिना कमाय तौबा कमाय चंगलाइबा लॉकडाउन थमखिबसिना एखोई बारादा लेबा नोमा नोमागी सुरगा चारिबा एखोइददि यामना वाबा ओइरे चीफ मिनिस्टर ना लौथोखिबा थाहुमगी चानाबा थकनबा मी मयाम फ्रीदा फंगहनगनि हाइना लौथोखिबा होजे फवदा एखोइ सोइदेदि युम भारा लेरिबा सिंगदेदि चिंगकि जामा फवा फंगिबा लेते अदुना यारगदि एखोइ सोइदेसु युम भारा लेरिबा खोइदेसु दुम सीबीदुना नोइगी मतेंगदो एखोइ सेदेसु यावहनपियो आइना रिक्वेस्ट तौजरे इसिंग फवा थकमा इसिंग फवा लेनिङाइ लेददना याम वाना खुत्ता लपतरा कुन फवा पाइददना याम वाना लेरि राशन कार्ड पाइबा मियोय सिंगी सरकार की मैकैदगी मी अमगी चेंग किलो मंगा फंखरे अदुगा कार्ड पाइहौदबा अखोइबुना फंगहौद्रे अदुबु तंजेंग ताइदो क्लबना सिनबिदुना जुम अमदा किलो मरी दी फंगजरे अदुना हौजिकसे सरकार की मैकैदगी तंजेंग की प्रजा मियाम सिंगबु मस्तेंग खजिक्तंग पांगबियु हाइदुना TOMTV की मैकैदगी फंगदोकजरी ngase ayuk phongkhiba pause singi maroiba pausing amuktang punna khangminase Shanghai Express Center na lockdown matam sangdoklaba yari Myanmar ga tainaba ngamkhai paring menba loisalakle panduna lairiba Manipur singi account ta lupa lising ani April 8 gi matungda discharge tawraba yai pokna firm testing export singna haizarakpadagi lockdown gi matam sangdoklaba yari Miyamda asengba pau khanghanaba website launch tawkhre CM India gi case masing lising manga hand craze sibana chamaga humphuni toy sure China dagi halakpa chahi kulumdoi gi nupi ama COVID-19 test tawkhre state asida hangliba quarantine center singda punami chamaga kuntramapan leiri Dr. Ayub Bell da thadokre quarantine tawnaba khanghankhre relief funda leptana mateng pangnarakli Chief Secretary na preside tawduna mi phampang thokre mi lising ama quarantine tawba yana ba hotnagadawri mayum hanbang amdana Imphal East leiriba singda tangai phadaba potlam sing phanghanba hokre Naharol gi thaudang India da COVID-19 na naba lising mari ga chanipan asibana chamaga kunmari yokre center na lockdown sangdokna ba khanari hairi
क्वारंटाइन सेंटर दगी चेन खिबा डॉक्टर डिसिप्लिनरी एक्शन लौखटनबा प्रोसेस होख्रे पीस हॉस्पिटल की कंसल्टेंट डॉक्टर HM की मथक्ता FIR लॉन्च तौख्रे हेल्थ मिनिस्टर ड्राइवर अमसुंग हैंडीमैन सिंगना माउगेट तक कोई चट्टुना लेबा अमसुंग मियामगा पुनबा तौरेदबनी होम डिपार्टमेंट ससात पुलिस स्टेशन की बिल्डिंग सानबा पुसिनबा पोटलम सिंग यावबा ट्रक मई थाख्रे हुयन लानपाओ चाइना दगी लाखिबी नुपी अमसु रिम्स के आइसोलेशन वार्ड थमदुना टेस्ट तौख्रे इम्फालदा मियोय लिसिंग अमरोम की क्वारंटाइन सेंटर सिंग नौना हांगदोकदौरी कोरोना वायरस इंडिया दा सिखिबा मिसिंग चामग हुंफुनिपान यौरे लॉकडाउन की मतम सांगदोकलबा याय CMST की सेंफम फंगनख्रे नेमचा किपकेन सना लेबाक मियामना पुलिस की पोट पुबा ट्रक मई थाख्रे पर्सनल सिंग येंगलगा लेहौरे लॉकडाउन अप्रैल 13 दगी हेन्ना सांगदोकनबा सेंट्रल न खनरी सोर्स लॉकडाउन तौद्रबदि कोविड-19 नारबा मियोय अमना था अमदा मियोय चामरी का सुपना तरुक्ता लाइना संदोकपा ngami चाइना दगी म्यांमार फाउर की यूरोप नुपी अमा टेस्ट तौख्रे इचेल एक्सप्रेस लॉकडाउन सांगदोकपिनबा स्टेट सिंगना तक्सिलक वाफम सेंटर न कुपना खनरी CM बेरना हौदोखिबा CMHT की सेंफम डिसेबिलिटी सिंग अकाउंट थादोकपा हौरे नेमचा आयुर्वेद की लायंग न कोविड-19 ngakthokpa ngamgani यूनियन आयुष मिनिस्टर महिरोय खुनाई अमदि लेबाक मियाम की दमक कथोकलबा ई ngasi su pikre मिनिस्टर न थागतख्रे इरैबाक हानगी CM ओ इबोबी अमदि नॉमिनी न नपसा की जेंग मफम खंगहन खिद्रे ट्रक तमी पुरकपा यारोय मणिपुर की मपांदा पल्लिबा सिंग अकाउंट पैसा हापलगनी Persons with disabilities सिंग सेंफम काइथोख्रे डॉक्टर अयुब की मथक्ता एक्शन लौखटनबा खंगहनख्रे लोइसिलकपदा मरोइबा पाउ अमुखन पिजरी कोविड-19 का मरी लेना चथरीब लॉकडाउन मणिपुर याउन स्टेट किया की चीफ मिनिस्टर ना सांगदोकपिनबा प्राइम मिनिस्टर ना तक्सिनख्रे लॉकडाउन की खुदोंग चाबा लौदुना सखंगदबा सिंगना महिलोय संगदगी पोचै कया हुरानख्रे अमदी कोविड-19 का मरी लेना लनाई मियोय अमदी लुप कयाना मतेंग पांगबा लेप्त्री हौजिकेटी टाइम्स ऑफ मणिपुर ने पिजब नुंगथिल की पाउ मतंग सलो सिंजरे एहन बा पाउ गलोनना नुमिदांगी पुंग मापल दम फंगबिगनी।